Hello everyone, mayam ngasidi aina dosa sembagi video porakani ana haibado ngasi se pujare mayam adu jengminarasi ngasi aina dosa sabase haidi ko mayam jamna haina mayam do utpanate bako aina jaha aina ngamjabaina jumda semjabado adugi mawong do mayam da share tawningdana share tawjabani dosa se semnabagini haidana siga urad dal खरा लौरे को असी उरद दाल खक्तना नत्रगा सु सगोलवाइना सु जाय को मुकना सु जाय अदुगा चिंग न सिगा लेरे चिंग सिदि को कोई बासमती चिंग गुम बजे अदुना नुंगाइतबनी खरा फ्रा फ्रा लाउबने चिंग दो अदुदुना ओए अदुगा सिगा चना दाल खरा मसु लेरे चना दाल गा मेथी गा चंपा कसु मथौ तायबा को चना दाल सिना ओइदुनी कैनो से अखोगी दोसा से रामना क्रिस्पी ओइरी से मेथी सिना ओइदुई से दोसा गी मचु से मेथी गी मतेंग सिना फजन दुइने बको अदुगा चंपा सु सिगा खरा म लैरे असी से नुंधांग दा तिंगमगा नोंगालगा तागा चाबदी नुंगाइते अदुगा अयुकुंबदा तिंजलगा नुंधांग दा तिंग तागा ने नुंधांग अमा रेस्ट तौना थनमगा नोंगालगा होरगा दि दोसा से अमुना फजबा होइलेबको अरो यहां बदा चिंग से ओइना लौरे चिंग से कप अहुंबक लौरगे कप से असिमक नते नत्रदि जादे हाबे लेते जहाइना जुमदा चा थंगनाबा कप तो अदुना सु सुम जायबको अदुगा चिंग उनबा कप तो अदुगा हवाई उनबीबा ताबको तेंगोतो ओरगाना चिंग उनबा तेंगोतुगा हवाई दु उनबा ताब अदुगा चिंग से कप अहुम हवाई से कप अमा लौरगा सुमाइना तौरगा आई मिक्स तौसलगे चिंग हवाई गी चांग से सुमाइना चपचाना लौबा ताबा हेंदो हिंजिन उहिनगनुबको अदुगा हुजि असिगा चना तंगाई सिमु हपचलगा तिंजनदुइनेबको असिसे अखोगी पुंग मरीगुंबा ओलांग थागी मतमददी असाबा मतमददी पुंग मरीगुंबा तिंगागा सुमजाय इंधन धा मतमददी पुंग निपान गुंबा तिंगबै मथौ तायबको अरो हुजिकती नुंसा से दम थाइगलबनिना सागलबनिना एग्जाम कुइना तिंगरे पुंग मरीगुंबा तनी तिंगिबा चना तंगाई सिसु हपचलगा इना सुमाइना फजना खुदना ओखाइ खरेबको ओखाइरगा हुजि चेंगा हवाइगा से फजना चामदोनी चामदोगा हंजन हंजन इसिंगसे हपचलगाने सिंगोंदो ओंदोगा निरो हुमलक चामदोनेबको चामदोगा आइना अखोइना थकपदा सिजिनबा आरोगी सिंग खंगदे मा ओइरसु माने हाइदि आरोगी सिंग ओइरगेरा मिनरल वाटर ओइगेरा अदुदुना जहा अखोइना फिल्टर गी सिंग ओइरसु जाय अखोइना थकपदा सिजिनबा सिंगदो अदुदुना चेंगसे तिंगगा थनमनेबको चेंगसे पुंग मरी गुंबा तिंगगे आई सुमाइना पुंग मरी गुंबा तिंगनी तिंगबा मतुंगदा अंकमु पुंग मरी तिंगगा मेथीगा चंपा कसे करमबा मतमदा हापने हाबदा मेथीसिना पुंग अनि अहुंगुंगी मतुंगदा पुंग अहुंगुंबगी मतुंगदा मेथी सिम हपचलगा तिंगिनेबको मेथी अहानबदा पुन्ना हपचलगा तिंगिनते अदुगा मेथी सिम हपचलगा सुमाइना तिंगे अदुगा चंपाकसे इसिंग हपचनबगा दुम पपथुइदनाको अदुना चंपाकसिगा मु इसिंग खरा हपचलगा आइना इसिंग चंपाकसे चामधोगा थम्मनेबको इसिंग हैदोखरगा असिमु सुमाइना पपथोलगा थम्मेबको इसिंग हपचलगा थम्मिनते इसिंग हपचनबगा मारी पपथोबनेबको अदुगा सुमाइना तौरगा आइना रेस्ट तौरगा थम्मे पुंग मरीगी मतुंगदा आइना से ग्राइंडर दा तखाइदुनेबको अदुगी जासे आइना हपचले पुनमक लोय हपचलबनि से मेथी सु जावरे चंपाक सु जावरे हवाई सु जावरे उरद दालगा चिंग सु जावरे लोय पुंजलबनेबको अदुगा सिसे हपचलगा आइना सुमाइना तौना बेटर अमा सेमे जाम फजना मुन्ना मराई मुन्ना तखाइबा ताबा से तकपा मतमदा तोइरे तखाइरे हाइदनने चंगमित कुंबदो जावबा जादेबको से मागी बेटर से फजना एजंग हंगे जंग याम फजना मराई मुन्ना सुमाइना ओइबा फावबगी चांगदने तखाइरगा मागी पेस्ट से फाइना बेटर से सेमे अदुगा खाबैसिगी मतेन फजना मराई मुन्ना अमता ओखाइरनेबको ओखाइरगा सिसे अमकमु अहिंग अमगुंबने मखुम खुमजलगा थनमगदी दोसा से फजना मपुंग फाना ओयबको नोंगालगा जिंगोदसु खरा फ्लोपी ओइना लेरमने बखरा कामखलगा लेरमनेबको अरो कनागुम ममना इमरजेंसी गिनी हाइदना इनोगुंबा मिठा सोडागुंबा सिजिनेबको आईडी दो अमो हापतेबको सुम दो हापगी मथौ तादेबा अदुदुना हापद्रे सुमाइना मखुम खुमजलगा नुंधांग अमा थनमो अदुगा नोंगालगा हौरनेबको अदा जेंगुसे आइना दोसा हौरबनिना सांबरसु हाउदनको सांबर अमा हौगे अन थोंगगेना सांबरसु थोंगे ओरोल दानना थोंगनेबा सांबर सिदि ओरोल हवाइना थोंगेदनाको अदुगा सुम हैसु हैनेबको अदुगा जें तवासे जेंको तवासे नॉन स्टिक की तवा ओइदबा जादे हाबे लैते तवबुदि आइना सिजिनरिसे नॉन स्टिक की दोसा तवानेबको वंडर शेप की तवानी तवासे कुइरबनिना दागसु तारे अदुगा माने हुगलेबको सिजिनना चही तरुक तरे सुजलाबनिना अदुगा बेटर से जेंगु नोंगालगा जेंगु मतमददी जेंगु सुमाइना खतंगसु फ्लोपी ओइना लेरम्मे हाइदि कामखलगा लेरम्मेबको अदुगा सिगाम को आइनाने
ꯍꯥꯞꯅꯤꯡꯕ ꯊꯨꯝꯒꯤ ꯆꯥꯡꯗꯣ ꯈꯔ ꯍꯥꯞꯄꯅꯦꯕꯀꯣ ꯊꯨꯝꯁꯦ ꯌꯥꯝꯅ ꯍꯥꯞꯇꯣꯏ ꯅꯠꯇꯦ ꯌꯥꯝꯅ ꯃꯥꯅ ꯊꯨꯝꯒꯤ ꯇꯦꯁꯁꯦ ꯄꯨꯔꯥ ꯂꯥꯛꯑꯣꯏꯕ ꯗꯣꯁꯥꯗꯒꯤ ꯊꯨꯝ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯩꯅ ꯏꯁꯥꯅ ꯈꯪꯅꯅꯦ ꯊꯨꯝꯒꯤ ꯆꯥꯡꯁꯦ ꯈꯔ ꯑꯃ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯣꯠꯈꯥꯏꯗꯣꯏꯅꯤ ꯁꯦ ꯁꯤꯈꯛꯅꯤ ꯍꯥꯞꯄꯤꯁꯦ ꯊꯨꯝꯁꯦ ꯈꯔ ꯍꯥꯞꯄꯒ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯅꯦꯕ ꯃꯤꯛꯁ ꯇꯧꯁꯜꯂꯅꯤ ꯐꯖꯅ ꯑꯗꯨꯒ ꯑꯁꯤꯒꯤ ꯕꯦꯇꯔꯁꯦ ꯄꯨꯔꯥ ꯔꯦꯗꯤ ꯑꯣꯏꯔꯦ ꯗꯣꯁꯥꯁꯦ ꯍꯧꯕ ꯌꯥꯔꯅꯤ ꯁꯤꯒ ꯍꯧꯔꯒ ꯆꯥꯅꯕꯒꯤꯅꯤ ꯍꯥꯏꯗꯅꯀꯣ ꯍꯋꯥꯏꯁꯨ ꯊꯣꯡꯅ ꯂꯣꯏꯔꯦ ꯆꯠꯅꯤ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯒ ꯃꯁꯥꯂꯥ ꯗꯣꯁꯥ ꯁꯦꯝꯅꯕꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯑꯂꯨꯅ ꯃꯁꯥꯂꯥ ꯈꯔ ꯑꯃꯁꯨ ꯁꯦꯝꯃꯒ ꯊꯝꯃꯦ ꯑꯗꯨꯒ ꯇꯋꯥꯁꯦ ꯐꯖꯅ ꯁꯥꯍꯜꯂꯕ ꯃꯇꯨꯡꯗꯅꯦ ꯐꯤ ꯑꯆꯣꯠꯄꯅ ꯇꯥꯋꯦꯜ ꯑꯆꯣꯠꯄꯅꯦꯕꯀꯣ ꯑꯩꯅ ꯇꯥꯋꯦꯜ ꯑꯆꯣꯠꯄꯁꯤꯅ ꯐꯖꯅ ꯅꯥꯟꯊꯣꯛꯄꯤꯔꯦ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖꯇꯁꯨ ꯍꯥꯏꯔꯛꯏꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯧꯔꯒꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯍꯧꯕ ꯃꯇꯝꯗ ꯅꯞꯁꯜꯂꯦꯅ ꯇꯋꯥꯁꯦ ꯐꯖꯅ ꯁꯥꯍꯜꯂꯒꯀꯣ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯇꯋꯥ ꯑꯣꯏꯔꯒꯗꯤ ꯏꯁꯤꯡ ꯆꯥꯏꯗ꯭ꯔꯒꯁꯨ ꯌꯥꯔꯦ ꯐꯤ ꯑꯆꯣꯠꯄ ꯑꯃꯅ ꯁꯨꯃꯥꯏꯅ ꯅꯥꯟꯊꯣꯛꯄꯤꯕ ꯅꯥꯟꯊꯣꯛꯑꯒ ꯄꯦꯁꯁꯦ ꯍꯥꯞꯄꯒꯅꯦ ꯐꯖꯅ ꯅꯥꯀꯟ ꯃꯥꯅ ꯈꯥꯕꯩꯅ ꯂꯩꯔꯤꯕ ꯁꯥꯏꯗꯇꯣ ꯑꯗꯣ ꯁꯥꯏड ꯑꯃꯠꯇꯗ ꯁꯨꯝ ꯂꯩꯕꯤꯕ ꯑꯗꯨꯒ ꯈꯔ ꯈꯔ ꯀꯪꯁꯜꯂꯦ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒ ꯘꯤ ꯅꯠꯇ꯭ꯔꯒ ꯕꯇꯔꯅ ꯈꯇꯪꯇ ꯑꯝꯇ ꯑꯣꯏꯜꯁꯦ ꯕ꯭ꯔꯁ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒ ꯑꯣꯏꯜ ꯕ꯭ꯔꯁ ꯁꯤꯖꯤꯟꯅꯔꯒꯅꯦ ꯍꯥꯏꯐꯦꯠꯇꯪ ꯁꯤꯖꯤꯟꯅꯔꯒ ꯕ꯭ꯔꯁ ꯅꯥꯟꯕꯤꯕꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯑꯣꯏꯜ ꯕ꯭ꯔꯁꯁꯦ ꯅꯥꯟꯈꯤꯕꯒꯅꯦꯀꯣ ꯗꯣꯁꯥꯁꯦ ꯇꯋꯥꯗ ꯌꯥꯝ ꯅꯞꯄꯔꯣꯏꯑꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯜ ꯇꯧꯁꯜꯂꯦ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯗꯣꯁꯥꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝ ꯑꯩꯅ ꯍꯧꯕ ꯗꯣꯁꯥꯁꯦ ꯁꯨꯃꯥꯏꯅ ꯑꯁꯨꯃꯥꯏꯅ ꯍꯧꯔꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯍꯧꯕꯅꯤꯅ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯍꯧꯔꯤꯁꯤꯗꯤꯀꯣ ꯄ꯭ꯂꯦꯟ ꯗꯣꯁꯥꯅꯦꯕ ꯍꯧꯔꯤꯁꯦ ꯃꯁꯥꯂꯥ ꯍꯥꯞꯇꯕꯤꯗ ꯍꯧꯔꯤꯅꯦꯕꯀꯣ ꯃꯁꯥꯂꯥ ꯍꯥꯞꯇꯕꯤꯗ ꯗꯣꯁꯥ ꯑꯍꯨꯝꯈꯛ ꯑꯃ ꯍꯧꯔꯒꯦ ꯃꯌꯥꯝꯗꯁꯨ ꯑꯍꯨꯝꯃꯛꯁꯦ ꯂꯣꯏ ꯖꯦꯡꯍꯟꯖꯔꯒꯦ ꯍꯥꯏꯅ ꯖꯦꯡꯍꯜꯂꯤꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯁꯤꯒꯤ ꯈꯥꯕꯩꯁꯤꯅ ꯂꯩꯕ ꯃꯥꯏꯀꯩꯁꯦ ꯑꯃꯈꯛꯇꯪꯗ ꯂꯩꯔꯤꯁꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯇꯥꯕ ꯍꯟꯒꯠ ꯍꯟꯗ ꯂꯩꯔꯛꯇꯕꯅꯦꯀꯣ ꯑꯗꯣ ꯈꯔ ꯈꯔ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯂꯥꯛꯔꯛꯄ ꯃꯇꯝꯁꯤꯗꯅꯦ ꯁꯦ ꯑꯣꯏꯜ ꯕ꯭ꯔꯁꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯅꯥꯟꯕꯤꯕ ꯑꯣꯏꯜꯁꯤꯗꯤꯀꯣ ꯃꯥꯁꯇꯔ ꯑꯣꯏꯜꯅ ꯇꯧꯕꯤꯗꯕ ꯔꯤꯐꯥꯏꯟ ꯑꯣꯏꯜꯅ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯘꯤ ꯅꯠꯇ꯭ꯔꯒ ꯕꯇꯔꯅ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯘꯤꯅ ꯑꯣꯏꯔꯁꯨ ꯌꯥꯏ ꯕꯇꯔꯅ ꯑꯣꯏꯔꯁꯨ ꯌꯥꯏ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯈꯔ ꯈꯔ ꯑꯗꯨ ꯁꯨꯃꯥꯏꯅ ꯃꯆꯨꯁꯦ ꯑꯣꯜꯂꯛꯑꯦ ꯍꯥꯏꯕ ꯀꯥꯟꯗꯨꯒꯅꯦ ꯈꯥꯕꯩꯁꯤꯅꯅꯦ ꯁꯨꯃꯥꯏꯅ ꯐꯣꯜ ꯇꯧꯁꯟꯕꯤꯕꯀꯣ ꯁꯨꯃꯥꯏꯅ ꯔꯣꯜ ꯇꯧꯔꯒꯅꯦ ꯂꯧꯊꯣꯛꯄꯤꯔꯛꯄ ꯑꯁꯤꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯄ꯭ꯂꯦꯟ ꯗꯣꯁꯥꯁꯦ ꯑꯩꯅ ꯑꯍꯨꯝꯈꯛ ꯑꯃ ꯍꯧꯔꯦ ꯑꯗꯨꯒ ꯃꯁꯥꯂꯥ ꯗꯣꯁꯥꯁꯨ ꯖꯦꯡꯍꯟꯒꯦꯅ ꯑꯃꯨꯛ ꯇꯧꯋꯦꯕꯀꯣ ꯃꯁꯥꯂꯥ ꯗꯣꯁꯥꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯅꯤ ꯃꯁꯥꯂꯥꯁꯤꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯖꯥ ꯍꯥꯞꯄ ꯌꯥꯏ ꯄꯅꯤꯔꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯣꯅꯤꯌꯟ ꯈꯛꯇꯅꯁꯨ ꯍꯧꯔꯁꯨ ꯌꯥꯏ ꯍꯋꯥꯏꯅꯁꯨ ꯍꯧꯔꯁꯨ ꯌꯥꯏ ꯑꯂꯨꯅꯁꯨ ꯍꯧꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯒꯤ ꯃꯁꯥꯂꯥꯁꯦ ꯑꯂꯨꯒꯤ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯍꯥꯞꯅꯤꯡꯕ ꯃꯁꯥꯂꯥꯗꯤ ꯍꯥꯞꯆꯜꯂꯁꯨ ꯌꯥꯏ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ ꯁꯨꯝ ꯗꯣꯁꯥꯗ ꯌꯥꯝꯅ ꯍꯥꯎꯔꯤꯁꯦ ꯀꯔꯤ ꯄꯇꯥꯒ ꯍꯪꯒꯥꯝ ꯃꯔꯨꯒ ꯃꯁꯇꯔꯗ ꯁꯤꯗꯁꯦ ꯑꯁꯤ ꯌꯥꯎꯔꯗꯤ ꯂꯣꯏꯅ ꯍꯥꯎꯔꯦ ꯑꯗꯣ ꯀꯔꯤ ꯄꯇꯥꯒ ꯃꯁꯇꯔꯗ ꯁꯤꯗꯀ ꯇꯧꯔꯒ ꯇꯤꯜꯍꯧ ꯈꯛꯇꯪ ꯇꯧꯔꯒ ꯇꯔꯀꯥꯔ ꯇꯧꯔꯒꯅꯦ ꯑꯂꯨꯒꯤ ꯃꯁꯥꯂꯥꯁꯦ ꯁꯦꯝꯕꯅꯦꯕꯀꯣ ꯑꯂꯨꯁꯤꯒꯤ ꯃꯁꯥꯂꯥꯁꯦ ꯄꯦꯁꯁꯦ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯘꯤ ꯗꯣꯁꯥꯒꯤ ꯄꯦꯁꯁꯦ ꯍꯥꯞꯆꯜꯂꯒꯅꯦ ꯈꯥꯕꯩꯗꯨꯅ ꯂꯩꯈꯥꯏꯔꯦ ꯑꯣꯠꯈꯥꯏꯔꯦ ꯍꯥꯏꯗꯤ ꯈꯥꯕꯩꯗꯨꯅ ꯂꯩꯔꯒ ꯁꯟꯗꯣꯛꯑꯦꯕꯀꯣ ꯁꯟꯗꯣꯛꯑꯒ ꯘꯤ ꯈꯔ ꯇꯩꯔꯒ ꯑꯂꯨꯒꯤ ꯃꯁꯥꯂꯥꯁꯦ ꯍꯥꯞꯆꯜꯂꯒ ꯁꯨꯃꯥꯏꯅ ꯐꯣꯜ ꯇꯧꯁꯜꯂꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯈꯥꯏꯗꯣꯛꯑꯦ ꯃꯌꯥꯝ ꯂꯧꯊꯣꯛꯆꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯑꯂꯨꯒꯤ ꯗꯣꯁꯥꯁꯤꯁꯨꯅꯦꯀꯣ ꯑꯍꯨꯝꯈꯛ ꯑꯃ ꯍꯧꯔꯒꯦ ꯄ꯭ꯂꯦꯟ ꯗꯣꯁꯥ ꯑꯍꯨꯝ ꯑꯃꯅꯤ ꯃꯁꯥꯂꯥ ꯗꯣꯁꯥ ꯑꯍꯨꯝ ꯑꯃꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯒꯤ ꯗꯣꯁꯥꯁꯦ ꯑꯩꯅ ꯍꯧꯖꯕꯅꯤ ꯑꯁꯤꯒꯤ ꯑꯣꯏꯜ ꯕ꯭ꯔꯁꯤꯡꯁꯦ ꯕ꯭ꯔꯁꯁꯦ ꯅꯠꯇ꯭ꯔꯒꯁꯨ ꯌꯥꯏꯑꯕꯀꯣ ꯈꯥꯕꯩ ꯑꯃꯅꯁꯨ ꯑꯗꯨꯝ ꯁꯟꯗꯣꯛꯄꯤꯕ ꯌꯥꯏ ꯑꯗꯣ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯆꯤꯟꯗꯅ ꯘꯤ ꯌꯥꯝꯅ ꯍꯥꯞꯄ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ ꯕ꯭ꯔꯁꯁꯤꯒ ꯈꯤꯇꯪ ꯅꯥꯜꯂꯒꯅꯦ ꯑꯗꯣ ꯑꯀꯣꯏꯕꯁꯤꯒ ꯁꯟꯗꯣꯛꯄꯅꯦꯕꯀꯣ ꯃꯥꯏ ꯀꯂꯔꯁꯦ ꯐꯖꯅꯕꯒꯤ ꯍꯥꯏꯅ ꯑꯁꯤꯒꯤ ꯗꯣꯁꯥꯁꯦ ꯌꯦꯡꯕꯗ ꯃꯥꯒꯤ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯃ ꯑꯣꯏꯔꯤꯁꯦ ꯀꯔꯤꯅ ꯑꯣꯏꯔꯤꯅꯣ ꯃꯦꯊꯤꯗꯨꯅ ꯑꯣꯏꯍꯟꯕꯅꯦꯕꯀꯣ ꯑꯗꯨꯒ ꯗꯣꯁꯥꯁꯤꯒꯤ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯔꯤꯁꯦ ꯀꯔꯤꯅ ꯑꯣꯏꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯉꯁꯥꯏ ꯆꯅꯥ ꯗꯥꯜ ꯈꯔ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯑꯣꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯆꯦꯡꯄꯥꯛꯇꯣ ꯑꯗꯨꯅꯁꯨ ꯑꯣꯏ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝ ꯗꯣꯁꯥꯁꯦ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯒ ꯗꯣꯁꯥꯁꯤꯗꯤ ꯆꯠꯅꯤꯅ ꯍꯥꯎꯏꯗꯅꯀꯣ ꯑꯩꯅ ꯁꯤꯒ ꯄꯨꯗꯤꯅꯥꯒ ꯃꯨꯡꯐ꯭ꯂꯤꯒꯒꯤ ꯆꯠꯅꯤ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯋꯥꯏ ꯊꯣꯡꯕ ꯁꯥꯝꯕꯔ ꯊꯣꯡꯕꯁꯤꯁꯨ ꯈꯥꯏꯗꯣꯛꯆꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯃꯣꯔꯣꯛ ꯆꯥꯅꯤꯡꯉꯁꯨ ꯍꯥꯏꯅ ꯁꯥꯏꯗꯇ ꯃꯣꯔꯣꯛꯀꯤ ꯆꯠꯅꯤ ꯑꯃꯁꯨ ꯈꯤꯇꯪ ꯑꯃ ꯌꯥꯎꯔꯦ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯦ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯣꯃꯦꯟꯠꯁꯦ ꯈꯪꯍꯟꯕꯤꯔꯛꯑꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ